ꯍꯧꯖꯤꯛ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯊꯧꯔꯝꯗ ꯉꯁꯤꯒꯤ ꯑꯈꯟꯅꯕ ꯊꯧꯔꯝ ꯑꯣꯏꯅ ꯊꯝꯖꯔꯤꯕ ꯉꯁꯤ ꯑꯌꯨꯛ ꯁꯤꯠꯈꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯀꯔꯤ ꯀꯔꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯒꯤ ꯄꯥꯎꯗꯝ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯕꯨ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯑꯗꯣꯝꯒꯤ ꯂꯩꯀꯥꯏꯗ ꯊꯣꯛꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯗ ꯃꯌꯥꯝꯗ ꯄꯥꯎꯗꯝꯕꯤꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯅꯕ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ 7630944377 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯑꯗꯣꯝꯒꯤ ꯄꯥꯎꯗꯝ ꯊꯝꯕꯤꯌꯨ꯫ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯀꯣꯂꯔ ꯂꯧꯈꯠꯆꯔꯤ꯫ ꯍꯜꯂꯣ꯫ ꯍꯜꯂꯣ ꯏꯆꯦ꯫ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ꯫ ꯂꯥꯡꯃꯩꯗꯣꯟꯗꯒꯤ ꯄꯇꯤꯟ꯫ ꯊꯥꯒꯠꯆꯔꯤ꯫ ꯉꯁꯤꯒꯤ ꯈꯪꯍꯧꯗꯅ ꯑꯌꯨꯛꯇ ꯁꯤꯠꯈꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯑꯗꯣꯝꯒꯤ ꯂꯩꯀꯥꯏꯗ ꯀꯔꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯀꯔꯤ ꯄꯥꯎꯗꯝꯕꯤꯒꯅꯤ ꯍꯥꯏꯕꯤꯌꯨ꯫ ꯉꯁꯤ ꯑꯌꯨꯛ ꯁꯤꯠꯈꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯨꯅ ꯍꯥꯏꯗꯤ ꯂꯥꯡꯃꯩꯗꯣꯟꯒꯤ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯒꯁꯨ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯃꯌꯥꯝꯗ ꯀꯔꯤ ꯑꯃꯥꯡ ꯑꯇꯥ ꯀꯩꯀꯥ ꯊꯣꯛꯄꯖꯥꯠꯅꯣ, ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯁꯤꯒꯤꯗꯤ ꯍꯣꯏ ꯍꯨꯝꯇꯣꯛꯄ ꯀꯩꯗꯧꯕ ꯈꯣꯠꯄ ꯈꯔꯕꯨꯗꯤ ꯌꯥꯎꯋꯤ, ꯑꯗꯨꯗꯨꯁꯨ ꯌꯥꯝ ꯍꯦꯟꯅ ꯑꯃꯥꯡ ꯑꯇꯥꯗꯤ ꯊꯣꯛꯄ ꯌꯥꯎꯗ꯭ꯔꯦ꯫ ꯊꯥꯒꯠꯆꯔꯤ꯫ ꯉꯁꯤꯒꯤ ꯁꯤꯠꯈꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯨꯅ ꯑꯗꯣꯝꯒꯤ ꯂꯩꯀꯥꯏꯗ ꯀꯥ ꯍꯦꯟꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯗꯦ ꯍꯥꯏꯕꯅꯤ꯫ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ꯫ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ꯫ ꯊꯝꯖꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯑꯈꯟꯅꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯁꯤꯟꯖꯕ ꯊꯧꯔꯝꯅꯤ꯫ ꯉꯁꯤ ꯑꯌꯨꯛ ꯈꯪꯍꯧꯗꯅ ꯁꯤꯠꯈꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯑꯗꯣꯝꯒꯤ ꯂꯩꯀꯥꯏꯗ ꯂꯝꯗꯝ ꯑꯁꯤꯗ ꯀꯔꯤ ꯀꯔꯝꯕ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯗꯣꯝꯒꯤ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯄꯥꯎꯗꯝ꯫ ꯃꯊꯪꯗ ꯀꯣꯂꯔ ꯑꯃ ꯂꯧꯈꯠꯆꯔꯤ꯫ ꯍꯜꯂꯣ꯫ ꯐꯣꯟ ꯇꯧꯖꯔꯛꯏꯕ ꯊꯝꯃꯅꯤ꯫ ꯉꯁꯤ ꯁꯤꯠꯈꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯑꯗꯣꯝꯒꯤ ꯂꯩꯀꯥꯏꯗ ꯀꯔꯝꯕ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯒꯤ ꯄꯥꯎꯗꯝ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯕꯅꯤ꯫ ꯍꯥꯏꯕꯤꯌꯨ, ꯏꯁꯥꯒꯤ ꯂꯩꯀꯥꯏꯗ ꯀꯔꯝꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯄꯥꯎꯗꯝꯕꯤꯌꯨ꯫ ꯅꯣꯡ ꯅꯨꯡꯁꯤꯠꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯊꯣꯛꯑꯦ, ꯑꯗꯒꯤ ꯂꯩꯀꯥꯏꯗ ꯌꯨꯝ ꯀꯩ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯣꯛꯄ, ꯑꯗꯒꯤ ꯎ ꯋꯥ ꯇꯦꯛꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ꯫ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯔꯤꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯌꯨꯅ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯍꯣꯏ, ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯌꯨꯝꯁꯤꯁꯨ ꯑꯗꯨꯃꯛ ꯃꯤ ꯂꯩꯅꯕ ꯌꯨꯝ ꯍꯥꯏꯕ ꯇꯥꯔꯦꯀꯣ꯫ ꯁꯤꯒꯨꯝꯕꯗꯁꯨ ꯑꯗꯨꯃꯛ ꯌꯥꯎꯕ꯭ꯔꯥ? ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯏꯁꯥꯒꯤ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏꯒꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯩꯅꯔꯤꯕ ꯌꯨꯝ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯣꯛꯈꯤꯕ, ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯌꯥꯗꯕ ꯃꯑꯣꯡꯗ ꯍꯨꯝꯗꯣꯛꯈꯤꯕ, ꯑꯇꯦꯛ ꯑꯀꯥꯏ ꯊꯣꯛꯄ ꯌꯥꯎꯕꯤꯕ꯭ꯔꯥ? ꯍꯣꯏ, ꯌꯨꯝ ꯑꯇꯦꯛ ꯑꯀꯥꯏ ꯊꯣꯛꯄ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ, ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯎꯔꯦ, ꯑꯗꯒꯤ ꯊꯪꯅꯕ ꯑꯩꯈꯣꯏ ꯆꯔꯛꯀꯤ ꯑꯣꯏꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄ ꯍꯥꯏꯗꯤ ꯐꯖꯅ ꯌꯨꯝ ꯀꯩ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯣꯛꯄ, ꯑꯗꯒꯤ ꯌꯨꯝ ꯀꯩ ꯇꯦꯛꯄ, ꯑꯃꯥꯡ ꯑꯇꯥ ꯌꯥꯎꯕ ꯐꯖꯅ ꯊꯣꯛꯑꯦꯕ ꯉꯁꯤꯒꯤ ꯑꯣꯏꯅ꯫ ꯑꯗꯨ ꯆꯥꯎꯔꯥꯛꯅ ꯃꯔꯤ ꯀꯌꯥꯃꯨꯛꯀꯗꯤ ꯂꯩꯅꯕꯁꯤꯡꯅ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ? ꯍꯣꯏ, ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯝꯇ ꯌꯦꯡꯁꯤꯟꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ꯫ ꯍꯣꯏ, ꯑꯗꯨꯒꯤ ꯄꯥꯟꯗꯝꯗꯁꯨ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯤꯅꯅꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯗ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ꯫ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ, ꯏꯁꯥꯒꯤ ꯂꯩꯀꯥꯏꯗ ꯊꯣꯛꯄ ꯑꯐ ꯐꯠꯇꯒꯤꯗꯃꯛ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯛ ꯌꯨ꯫ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ꯫ ꯋꯦꯜꯀꯝ꯫
Hello. Ming leifam haibiyu. Hello. Line asi tatkhre. Hello. Madam, ngasi nong nungsitugi wa kitang haijage tawbune. Ahanbada ming leifam haibiyu. Ay kinodagini suradagi kalam. Hoi, yamna nakpa mafamdani suragi jagasingda akoigi khudongthiba kari kari nangkhiba thokkibage habado paudambiyu. Akhoi suragi kinodadi akhoi chekol ama lay chekol du humdoga akhoi yum mi leinanaba yum haitare ko. Aduju humdoga thambiramme. Dagi yamba waiting shed kumba dagi atay yum gumba kay gumba dum yamna humdoida. ꯑꯩꯈꯣꯏꯒꯤ ꯀꯗꯥꯏꯗꯅꯣ ꯑꯃꯁꯨ ꯑꯉꯥꯡ ꯑꯃ ꯂꯩꯇꯦ ꯈꯣꯠꯇꯦ ꯁ꯭ꯀꯨꯜ ꯁꯥꯇ꯭ꯔ ꯑꯃ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯥꯕꯗ ꯀꯗꯥꯏꯐꯥꯎ ꯆꯨꯝꯃꯤꯕꯅꯣ ꯑꯁꯦꯡꯕꯗꯨꯗꯤ ꯈꯪꯗ꯭ꯔꯤꯀꯣ ꯍꯥꯏꯐꯦꯠ ꯄꯥꯎꯗꯤ ꯇꯥꯔꯦ ꯑꯗꯣ ꯑꯇꯣꯞꯄ ꯃꯐꯝꯗꯁꯨ ꯁꯣꯛꯄꯟꯕ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯒꯤꯗꯃꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕꯁꯤꯅꯤ Thagasari yamna kuina sitkiba natragasu koigi khangawdana khangsit silakpa nonglei nungsitna khangawdana koigi amanga tathokibagi social media da thagalakpa yamna thengnajai masigi matangdasu Diamond Radio na akhanana thawromase sandokjabani isagi lekaida simaina khudongthiba thokki haibasi mari leinabasingna tabiraga yengsinbiba oirasanu haiba Diamond Radio gi maikaidagi thamjari makha tarakpa caller da mukhudong sa pijage Thagasari thawromase saru yabirakpa. Hello. Hello, Madam. Ming leifam haibiyu. Ming leifam Barayangbi Thawal Laikai Ming Wakila. Isagi lekaidadi nonglei nungsisina maram oiraga karamba kari kari da amanga tathokibage haibado paudambiyu. Aikoi lekaida nongsitta kanda imung khara humdokre. Aduga istun satra khara amsu mitrang muksoe. Aikoi poragi oina khanayamna sok humdokre. Mari laiba misingna khara yengsinbinabagi koigi yamna nungaitaba haiba tare koi yum kai aso apan nangbata natana koi kai atoi thoanbata natana koigi satra satri singdasu aso apan yaurokpase yamna nungaijade Diamond Radio gi maikaidagisu nungaitaba paw asigidamak nungaitaba phongdoksari aduga loinana koigi electric ki oiba koigi line singda uwa tekpa khotpa tatpa khotpa sigumbagi matangdadi kaisu thoidokpa laitabra haibiyu. Midi sun satra sokpadugidi khara nungaite dinnasu sum thabakumbada khayena hai kumbigi yu modengine aduga Boyangbigidi fajana humdokre thina mo yum laitham laitaba migi sugo yawe aduga as yengada yam nungaiteda. Thagasari Diamond Radio gi site tagisu nungaitaba phongdoksari haribasida mari leinabasingna thuna miyang changbiraktuna awa ana tarbasingse mateng pangbiba oirasanu haiba Diamond Radio gi maikaidagi thamjari. Thagasari lekai gi thokpa thaudo amada asumna Diamond Radio da saru yabiraktana lekai miyanggi mahut silaga nungaitaba phongdokpirakpa thagasari.
Hello. ꯄꯥꯎꯗꯝ ꯑꯝꯇ ꯇꯝꯖꯒꯦ ꯇꯧꯕꯅꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ. ꯍꯤꯌꯥꯡꯂꯝ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯀꯩꯂꯥꯡꯕꯝ ꯁꯥꯝꯆꯥꯟ. ꯍꯥꯏꯕꯤꯌꯨ. ꯍꯧꯖꯤꯛꯀꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯁꯤꯃ ꯂꯣꯏꯅꯃꯛ ꯍꯨꯟꯇꯣꯛꯈ꯭ꯔꯦ. ꯑꯗꯨꯗꯒꯤ ꯑꯗꯨꯅ ꯇꯨꯔꯦꯜ ꯋꯥꯡꯁꯤ ꯂꯥꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯌꯨꯝꯊꯛꯇ ꯇꯥꯁꯜꯂꯦ. ꯑꯗꯨꯅ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦ. ꯍꯣꯏ. ꯑꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝ ꯑꯗꯒꯤ ꯇꯔꯥꯒꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟꯗ ꯇꯤꯡꯉꯤꯕ ꯇꯔꯥꯁꯤ ꯍꯧꯖꯤꯛꯀꯤꯗꯨꯅ ꯇꯧꯔꯀꯥꯟꯗ ꯇꯠꯇꯅ ꯃꯈꯥꯗꯁꯨ ꯂꯣꯏ ꯇꯥ ꯂꯩꯔꯦꯕꯀꯣ. ꯑꯗꯒꯤ ꯌꯨꯝꯁꯤ ꯎ ꯇꯦꯛꯊꯗꯅ ꯅꯟꯁꯤꯟꯕ ꯌꯥꯝꯅ ꯅꯥꯇꯩ ꯌꯥꯝ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯅ ꯁꯤꯁꯦ ꯍꯌꯦꯡ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅꯒ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯁꯤꯟꯕꯤꯔꯒꯗꯤ ꯅꯨꯡꯉꯥꯏꯅꯦꯅ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ. ꯍꯣꯏ. ꯌꯥꯝꯅꯗꯤ ꯊꯥꯖꯗꯕ ꯍꯥꯏꯕ ꯇꯥꯔꯦ. ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯨꯏꯅ ꯁꯤꯠꯇꯅ ꯅꯨꯡꯁꯤꯠꯁꯤꯅ ꯁꯤꯠꯇꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯗꯤ ꯅꯠꯇꯦ. ꯌꯥꯝꯅ ꯀꯨꯏꯗꯕ ꯇꯥꯏꯃꯤꯡ ꯈꯔ ꯈꯛꯇꯗꯅꯤ ꯁꯤꯠꯈꯤꯕ ꯅꯨꯡꯁꯤꯠꯁꯦ. ꯑꯗꯨꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯑꯦ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ. ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯊꯨꯅ ꯌꯦꯡꯁꯤꯟꯕꯤꯗꯅ ꯍꯥꯏꯔꯤꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕꯁꯤꯡꯁꯤ ꯇꯦꯡꯕꯥꯡꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ. ꯑꯇꯩ ꯑꯇꯣꯞꯄ ꯀꯥ ꯍꯦꯟꯅ ꯃꯥꯡ ꯇꯥꯛꯄ ꯌꯨꯝ ꯀꯩ ꯂꯩꯅꯔꯤꯕ ꯃꯐꯝ ꯖꯒꯥꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯌꯨꯝ ꯂꯩꯐꯝ ꯂꯩꯇ꯭ꯔꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯐꯤꯕꯝꯒꯥꯇꯤ ꯂꯩꯕꯖꯥꯠꯂꯥ? ꯍꯧꯖꯤꯛ ꯃꯊꯛꯁꯤ ꯂꯣꯏ ꯍꯨꯟꯇꯣꯛꯈꯤꯗꯅ ꯇꯦꯛꯇꯅ ꯍꯣꯡꯇꯣꯛꯇꯅꯀꯣ ꯑꯗꯨꯝꯕ ꯂꯩ ꯌꯥꯎꯏ ꯑꯩꯈꯣꯏ ꯍꯤꯌꯥꯡꯂꯝ ꯃꯈꯥ ꯂꯩꯀꯥꯏꯗ. ꯇꯤꯟꯁꯤ ꯂꯣꯏ ꯍꯨꯟꯇꯣꯛꯈ꯭ꯔꯕ. ꯑꯗꯒꯤ ꯃꯥꯒꯤ ꯌꯨꯝꯊꯛꯇꯨꯗ ꯎꯅꯒ ꯅꯟꯊꯦꯛꯇꯅ ꯇꯧꯕ ꯌꯥꯎꯏ. ꯍꯧꯖꯤꯛꯁꯦ ꯃꯌꯨꯝꯗ ꯂꯩꯕ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ. ꯅꯥꯀꯟꯗ ꯑꯩꯈꯣꯏ ꯃꯅꯥꯛ ꯅꯛꯄꯁꯤꯡꯗ ꯄꯨꯁꯟꯅꯔꯒ ꯂꯩꯅꯕ ꯑꯗꯩ ꯗꯤꯄꯥꯔꯠꯃꯦꯟ ꯈꯟꯗꯅꯒ ꯇꯧꯕ ꯁꯦꯟꯁꯤꯟꯕꯁꯨ ꯌꯥꯎꯏ. ꯊꯥꯒꯠꯆꯔꯤ. ꯂꯩꯀꯥꯏꯒꯤ ꯑꯁꯤꯒꯨꯝꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯗꯥꯏꯇ ꯂꯧꯕꯤꯗꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯊꯣꯡꯗ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ. ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯊꯨꯅ ꯌꯦꯡꯁꯤꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯒꯦ. ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ. Hello. ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ? ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅꯤ. ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕꯁꯦ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ. ꯑꯩꯈꯣꯏ ꯀꯣꯝꯂꯥꯈꯣꯡꯗꯒꯤꯅꯦꯕꯀꯣ. ꯑꯗ ꯃꯤꯡꯁꯨ ꯍꯥꯏꯕꯤꯌꯨ. ꯃꯤꯡ ꯕꯤꯅꯥ ꯀꯧꯋꯦ ꯃꯩꯁꯅꯥꯝ. ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯁꯤꯠꯈꯤꯕ ꯅꯣꯡ ꯅꯨꯡꯁꯤꯠꯇꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯒꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯠꯁꯤꯅ ꯍꯨꯝꯗꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ. ꯌꯨꯝꯒꯤ ꯗꯤꯟꯁꯦ ꯄꯨꯂꯞ ꯐꯛꯑꯒ ꯄꯥꯏꯊꯣꯛꯄ. ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯒꯤ ꯑꯣꯏꯅ. ꯍꯣꯏ. ꯑꯗ ꯑꯩꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯍꯥꯏꯖꯅꯤꯡꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯇꯥꯕꯤꯔꯒ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯟꯕꯤꯕ. ꯁꯤ ꯈꯛꯇꯪ ꯅꯤꯡꯁꯤꯡꯖꯒꯦꯅ ꯇꯧꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯑꯩꯈꯣꯏꯒꯤ ꯎ ꯋꯥ ꯇꯦꯛꯄ, ꯑꯩꯈꯣꯏꯒꯤ ꯐꯩꯖꯤꯟꯕ, ꯏꯂꯦꯛꯇ꯭ꯔꯤꯛ ꯋꯥꯌꯔ, ꯑꯩꯈꯣꯏ ꯇꯔꯥꯁꯤꯡ ꯇꯠꯄ ꯈꯣꯠꯄ ꯁꯤꯒꯨꯝꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯊꯣꯛꯄꯤꯗꯕ꯭ꯔꯥ? ꯁꯨꯝꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯌꯥꯎꯋꯦ. ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯃꯩ ꯑꯣꯌꯥꯔ ꯇꯤꯡꯕꯁꯦ. ꯁꯤꯒꯨꯝꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯎ ꯋꯥ ꯍꯥꯏꯊꯔꯒ ꯑꯣꯌꯥꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯟꯁꯤꯟꯕ, ꯂꯝꯕꯤ ꯆꯠꯄ ꯌꯥꯗꯕ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯃꯌꯥꯝ ꯊꯣꯛꯑꯦ. ꯑꯗ ꯉꯁꯥꯏꯒꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯩꯅꯔꯤꯕ ꯌꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯟꯁꯦ ꯐꯛꯑꯒ ꯄꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯇꯣꯔꯦꯟꯒꯤ ꯃꯄꯥꯟꯁꯦ, ꯈꯣꯡꯕꯥꯟꯁꯦ, ꯁꯤꯗꯩꯗ ꯗꯤꯟꯁꯦ ꯄꯥꯏꯊꯣꯛꯑꯒ ꯄꯨꯂꯞ ꯍꯥꯏꯗꯤ ꯇꯥꯔꯒ ꯂꯩꯕꯁꯦ, ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯟꯕꯤꯌꯣꯅ ꯍꯥꯏꯅꯤꯡꯕ. ꯍꯣꯏ. ꯑꯩꯈꯣꯏꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯦ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠꯂꯛꯄ ꯊꯦꯡꯅꯖꯩ. ꯃꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯊꯥꯖꯔꯨꯗꯦ. ꯑꯁꯤ ꯌꯧꯅꯗꯤ ꯊꯥꯖꯈꯤꯗꯕꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯃꯥꯡ ꯇꯥꯛꯍꯟꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ. ꯑꯗꯨꯕꯨ ꯍꯦꯟꯅ ꯎꯔꯤꯕꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯊꯣꯛꯈ꯭ꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯎꯗꯝꯕꯤꯕ, ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯊꯣꯡꯗ ꯄꯥꯎꯗꯝꯕꯤꯕ ꯍꯥꯏꯅꯤꯡꯉꯥই ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ. ꯁꯣꯏꯗꯅꯃꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯇꯔꯥ ꯇꯠꯄ, ꯎ ꯋꯥ ꯇꯦꯛꯄꯗꯨꯗꯤ ꯑꯔꯥꯏꯕꯅꯤ. ꯑꯗꯨꯒ ꯌꯨꯝ ꯑꯃ ꯍꯦꯛꯇꯃꯛ ꯃꯤ ꯂꯩꯅꯔꯤꯕ ꯌꯨꯝ ꯑꯃ ꯇꯦꯛꯈꯤꯕ, ꯑꯩꯈꯣꯏꯒꯤ ꯍꯨꯝꯗꯣꯛꯈꯤꯕ ꯍꯥꯏꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯖꯔꯤꯕ. ꯃꯁꯤꯗ ꯃꯔꯤ ꯂꯩꯅꯕꯅ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ. ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ.
Hello. ꯃꯦꯗꯥꯝ Ming leifam haibiyu. ꯐꯣꯟ ꯇꯧꯖꯔꯤꯕꯤ ꯑꯩ ꯋꯥꯡꯖꯤꯡ ꯏꯁꯀꯤ ꯂꯩꯀꯥꯏꯗꯒꯤ ꯏꯟꯗꯤꯔꯥ ꯉꯁꯤꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯤꯜꯂꯛꯄ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯨꯗ ꯃꯦꯗꯥꯝ ꯅꯣꯡ ꯃꯃꯝꯕꯗꯒꯤ ꯁꯨꯈꯪ ꯈꯪꯍꯧꯗꯅ ꯁꯤꯜꯂꯛꯄ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯨꯗ ꯑꯩꯈꯣꯏꯒꯤ ꯋꯥꯡꯖꯤꯡꯒꯤ ꯑꯩꯈꯣꯏ ꯂꯩꯔꯛꯀꯤ ꯑꯌꯥꯔꯤ ꯄꯔꯦꯡꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒꯤ ꯑꯗꯨꯗ ꯎ ꯑꯆꯧꯕ ꯑꯃꯃꯨꯛ ꯇꯦꯛꯊꯔꯛꯑꯦ ꯑꯗꯨꯒ ꯃꯣꯏ ꯋꯥꯜ ꯈꯥꯈꯤꯕꯁꯤꯡꯗꯨꯁꯨ ꯑꯃꯨꯛ ꯅꯤꯡꯈꯥꯏꯔꯦ ꯑꯗꯩ ꯑꯩꯈꯣꯏ ꯖꯤꯡꯒ ꯀꯩꯀꯩ ꯈꯔ ꯄꯥꯏꯊꯣꯛ ꯈꯣꯠꯇꯣꯛꯄ ꯇꯧꯋꯦ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃꯅ ꯃꯦꯗꯥꯝ ꯑꯩꯈꯣꯏ ꯀꯛꯆꯤꯡꯗ ꯀꯛꯆꯤꯡꯒꯤ ꯋꯥꯏꯔꯤꯒꯤ ꯀꯩꯅꯣ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯃꯗ ꯗꯨꯀꯥꯟꯁꯤ ꯇꯧꯕ ꯍꯣꯇꯦꯜꯁꯤ ꯇꯧꯕ ꯏꯅꯝꯃ ꯑꯃ ꯀꯩꯅꯣ ꯈꯪꯍꯧꯗꯅ ꯈꯣꯡꯅꯥꯡꯗꯨ ꯐꯨꯗꯣꯛꯂꯛꯄꯗꯒꯤ ꯅꯜꯂꯒ ꯄꯨꯂꯞ ꯅꯟꯁꯤꯜꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯉꯒ ꯂꯩꯇꯦ ꯇꯥꯕꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯗꯦ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯊꯣꯛꯄ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯉꯁꯤꯒꯤ ꯈꯪꯍꯧꯗꯅ ꯁꯤꯠꯈꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯕꯤꯔꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯁꯣꯛꯑꯕ ꯇꯦꯛꯑ ꯀꯥꯏꯔꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯒꯦ Hello. ꯀꯩꯅꯣꯅꯦ ꯉꯁꯤꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯣ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ ꯂꯥꯏ ꯃꯅꯥꯏ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯃꯣꯇꯨꯝꯕꯣꯛꯅꯦ ꯑꯩꯈꯣꯏꯒꯤ LP ꯁ꯭ꯀꯨꯜ ꯍꯨꯟꯗꯣꯛꯈ꯭ꯔꯦ ꯁ꯭ꯀꯨꯜ ꯑꯃ ꯑꯉꯥꯡ ꯃꯌꯥꯝ ꯇꯝꯕ ꯁ꯭ꯀꯨꯜꯗꯣ ꯑꯗꯨ ꯋꯥꯜ ꯂꯣꯏꯅ ꯐꯨꯗꯈ꯭ꯔꯦ ꯑꯗꯒꯤ ꯂꯣꯏ ꯍꯨꯟꯗꯣꯛꯈ꯭ꯔꯦ ꯑꯗꯩ ꯌꯨꯝ ꯀꯩ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯝ ꯃꯔꯤ ꯂꯩꯅꯕ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨꯅ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯨꯏꯅ ꯁꯤꯠꯈꯤꯗ꯭ꯔꯒꯁꯨ ꯅꯨꯡꯁꯤꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯇꯥꯏ ꯑꯩꯈꯣꯏ ꯑꯩꯈꯣꯏꯒꯤ ꯊꯣꯛꯍꯟꯈꯤ ꯍꯥꯏꯕꯁꯤꯗꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯏꯕꯁꯤꯅꯤ ꯃꯌꯥꯝꯅꯁꯨ ꯇꯥꯕꯗ ꯑꯗꯨꯃꯛ ꯈꯪꯅꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕꯁꯤꯡꯗ ꯈꯔꯈꯛ ꯅꯠꯇꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅꯗꯤ ꯊꯣꯛꯈꯤꯗꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯈꯪꯍꯧꯗꯅ ꯁꯤꯜꯂꯛꯈꯤꯕ ꯅꯨꯡꯁꯤꯠ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯑꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯌꯥꯕꯤꯔꯛꯏꯕ ꯃꯌꯥꯝꯅ ꯄꯥꯎꯗꯝꯕꯤꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯈꯪꯕ ꯉꯝꯖꯔꯦ ꯃꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅꯁꯨ ꯇꯥꯕꯤꯔꯒ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯑꯊꯨꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯒꯦ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯍꯜꯂꯣ ꯍꯥꯏꯕꯤꯌꯨ ꯃꯈꯥ ꯇꯥ ꯃꯈꯥ ꯇꯥꯕꯗ ꯍꯜꯂꯣ ꯁꯤꯕꯨ ꯗꯥꯏꯃꯟꯒꯤ ꯔꯦꯗꯤꯑꯣ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅꯤ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯣ ꯍꯩꯇꯨꯞꯄꯣꯛꯄꯤꯗꯒꯤ ꯕꯕꯤꯇꯥ ꯀꯧꯋꯦ ꯍꯌꯦꯡ ꯍꯩꯇꯨꯞꯄꯣꯛꯄꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯩꯇꯨꯞꯄꯣꯛꯄꯤ ꯄꯥꯔꯠ 1 ꯁꯣꯝꯗ ꯑꯩꯈꯣꯏ ꯄꯣꯁ 3ꯒꯨꯝꯕ ꯍꯥꯏꯗꯤ ꯍꯩꯇꯨꯞꯄꯣꯛꯄꯤ ꯍꯦꯛ ꯃꯅꯤꯡ ꯂꯩꯔꯛꯁꯦ ꯑꯗꯨꯗ ꯄꯣꯁ 3ꯒꯨꯝꯕ ꯇꯦꯛꯇꯅ ꯂꯩꯕꯁꯦ ꯀꯅꯥꯒꯨꯝꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯤꯅꯕ ꯑꯩꯈꯣꯏꯒꯤ ꯄꯣꯁꯁꯤ ꯈꯛꯇ ꯑꯣꯏꯕꯤꯕ꯭ꯔꯥ ꯑꯗꯨꯒ ꯑꯇꯩ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯑꯇꯦꯛ ꯑꯀꯥꯏ ꯊꯣꯛꯄ ꯈꯣꯠꯄꯗꯤ ꯊꯣꯛꯄꯤꯕ꯭ꯔꯥ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯆꯥꯛꯁꯪꯒꯨꯝꯕ ꯀꯩꯒꯨꯝꯕꯗꯗꯤ ꯗꯤꯟꯗꯤ ꯈꯔꯗꯤ ꯍꯨꯝꯗꯣꯛꯑꯦ ꯑꯗꯨꯒ ꯃꯤ ꯑꯁꯣꯛ ꯑꯄꯟꯗꯤ ꯊꯣꯏꯗꯣꯛꯅ ꯌꯥꯎꯕꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯄꯣꯁꯇꯤ 3-4ꯃꯛ ꯁꯨꯝ ꯇꯦꯛꯂꯦ ꯊꯥꯡꯅ ꯒꯥꯔꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯝꯇ ꯑꯉꯥꯡꯒꯤ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯝꯇ ꯆꯠꯄ ꯈꯣꯠꯄꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯝꯇ ꯍꯥꯏꯖꯒꯦꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯇꯦꯛ ꯑꯀꯥꯏ ꯊꯣꯛꯏꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯊꯨꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯁꯦꯝꯖꯤꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ
Hello. Good afternoon, ma'am. Good afternoon. Isagi ming leifam haibiyu. Koradagi Taslima. Ngasigi nonglei nungsit aduda adomgi leikaida kari amang ata thokibagi haibagi matangda paudambiyu. Akwai lambansida maigi ꯄꯠꯄ ꯑꯗꯒꯤ ꯗꯤꯟꯅ ꯁꯣꯛꯍꯟꯕ ꯃꯌꯥꯝ ꯂꯩ ꯑꯗꯨꯒ ꯆꯤꯡ ꯃꯌꯥ ꯑꯣꯏꯕꯅꯤꯅ ꯎꯅ ꯃꯌꯥꯝ ꯍꯟꯗꯅ ꯌꯨꯝꯗ ꯁꯣꯛꯍꯟꯕꯁꯨ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦ. ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯥꯛꯅ ꯌꯦꯡꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯇꯦꯛ ꯀꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯌꯥꯃꯨꯛ ꯀꯥꯗꯤ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ ꯁꯨꯝ ꯈꯟꯕꯤꯕꯗ? ꯌꯨꯝ 30ꯃꯨꯛꯇꯤ ꯁꯣꯛꯍꯜꯂꯦ ꯎꯅ. ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛ ꯈꯛꯇꯪꯅꯤ ꯁꯤꯠꯈꯤꯕꯗꯤꯀꯣ ꯅꯨꯡꯁꯤꯠꯁꯦꯀꯣ, ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯃꯥꯡ ꯑꯇꯥꯗꯤ ꯊꯣꯛꯍꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ. ꯊꯥꯒꯠꯆꯔꯤ ꯏꯁꯥꯒꯤ ꯂꯩꯀꯥꯏꯒꯤ ꯋꯥꯐꯝ ꯑꯣꯏꯕ ꯑꯃ ꯉꯁꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯊꯣꯡꯗ ꯄꯥꯎꯗꯝꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯕꯤꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ. ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯡꯁꯤꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ. Hello. Good afternoon, sister. Good afternoon. Call tawbirakliba ming leifam haibiyu. Ay Wanggoidagi Sanayama. Koigi Wanggoironggi side tadi koigi masi matang kay umkar sister goina masi sugumba program mo kuto sindi be masi dam bi hanan thagatsari. Thagatsari. Adu loina koi yuda hoji si jum mak natragasu saksangumba aduga koi yengi ham tawjabadi boiler jangki chama loijaba adugumbaji yengon kayumba de ayamana humtokre aduga jummakti sedopasokte ai isamakiju boiler loibamgi yengon jomsu humtokre saksang humtokre adumaina topadesu kara humtokdi yawe adumagna simak exactly masinga suksuri habadi ai sunjadre chora haldi humtokre. Thagatsari. Diamond Radio nasu akhanana thauram asi miyamgidama khalaga pangthokjaba thauramni. Mari leinabasingda hena akoigi pukning changna akoigi wafamsing asi tabiraga miyeng changbiraknanaba haidana adomgi miyamgi paudam haidana sandokjaba thauram amakhakni. Thauram asida leikaida thokpa awa anagi paudam Diamond Radio gi thongda mayamgi mihut sinbiraga phongdokpirakpa hainingai leitana thagatpa phongdokjari. Mari leinabasingna athuba matamda miyeng changbiba oirasano haiba wafam Diamond Radio gi maikhaidagi thamjari. Isa aduga sumaina ko kaila ko matamda su matunda su sumba program sin sinba ngambiyu haiba gi thamjari. Thagatsari. Ngambo isagi haiba wafam su Diamond Radio dagi thamjari. Thagatsari thauram asida saru yabirakpa mathangi caller amada khudongsa pijage. Hello. Radio Diamond bu anamuktada thagatsaba phongdokjari ngasigi program si sandokpibagidamata. Thagatsari. Sarik Konjindagi Indrajit. Aikhoigi leikaida thokpa paudam khatang thamjage. Aina khangjabada aikhoigi leikaisida mi sokpa panmadi hoji phawbugi oina paw lechete. Adubu yum kai adagi wire khoigi electric wire sigumadi yam khudom thina soy haibatai khoigi leinganaba yum ayamana khoigi sari konjin manungdadi soktaba imung yaw yawdre haibata plug thuktoga langthokiba magnatragasu loina nongam taragadi khoi loina isingdo imungda tarani haitare. Si paudam sitam jagena
ꯐꯣꯟ ꯇꯧꯖꯔꯛꯄꯅꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯌꯥꯝꯕꯈꯩꯗꯤ ꯈꯔꯗꯤ ꯂꯣꯏꯅ ꯇꯆ ꯇꯧꯋꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯈꯖꯤꯛꯇꯪꯗꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯑꯀꯥꯏ ꯑꯇꯣꯏꯁꯦ ꯅꯪꯈ꯭ꯔꯦ ꯍꯥꯏꯕꯅꯤꯀꯣ ꯍꯥꯏꯕꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯨ ꯃꯦꯗꯥꯝ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯈꯣꯡꯅꯥꯡ ꯑꯆꯧꯕ ꯑꯃ ꯂꯩ ꯃꯗꯨ ꯃꯇꯣꯟ ꯂꯣꯏꯅ ꯇꯦꯛꯑꯦ ꯑꯗꯨꯗꯒꯤ ꯅꯥꯁꯤꯛ ꯑꯗꯒꯤ ꯋꯥ ꯅꯨꯡ ꯇꯨꯁꯤꯜꯂꯛꯄ ꯃꯌꯥꯝꯁꯤꯅ ꯂꯝꯕꯤ ꯆꯠꯄ ꯌꯥꯗꯗꯅ ꯍꯧꯖꯤꯛ ꯂꯝꯕꯤ ꯁꯦꯡꯗꯣꯛꯅꯕ ꯑꯗꯒꯤ ꯌꯨꯝ ꯀꯩ ꯑꯩꯈꯣꯏꯒꯤ ꯁꯦꯝꯖꯤꯟꯅꯅꯕꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯌꯥꯝꯁꯤ ꯃꯥꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯃꯤꯁꯤ ꯃꯤꯅ ꯁꯥ ꯁꯟꯃꯛ ꯁꯤꯕꯃꯛꯇꯤ ꯄꯥꯎ ꯐꯪꯖꯗꯦ ꯑꯗꯨꯒ ꯌꯦꯡꯒꯣꯟꯒꯨꯝꯕ ꯑꯗꯒꯤ ꯌꯦꯟꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯝ ꯊꯣꯛꯍꯜꯂꯦ ꯍꯟꯗꯛꯀꯤꯁꯤꯅ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯑꯀꯟꯕ ꯁꯤꯠꯈ꯭ꯔꯒꯁꯨ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥꯗꯤ ꯇꯥꯈꯤꯗꯕ꯭ꯔꯥꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯈꯪꯖꯕ ꯈꯔꯁꯨ ꯂꯩꯖꯩ ꯉꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯨꯏꯅꯗꯤ ꯁꯤꯠꯈꯤꯗꯕ ꯑꯣꯏ ꯑꯗꯨꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯗꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯛ ꯑꯄꯟꯗꯤ ꯑꯗꯨꯃꯛ ꯌꯥꯎꯕꯤꯔꯝꯃꯦ ꯍꯥꯏꯖꯔꯤꯕ ꯃꯥꯅꯤ ꯃꯦꯗꯥꯝ ꯍꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯅ ꯍꯥꯏꯔꯤꯕ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯇꯦꯡꯕꯥꯡꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ Good evening, madam. Good afternoon. Call taubirakliba isagi ming leifam haibiu. Phone tawjariba ai Kumbi Kendragi manungchana leiba Wangudagi Ratan. Madam wasi ayukti nongai nungsituda akoigi Wangu Sandangpong damang ata kaya ama thoe. Duga yamna nongai taba paw amakak madam gi mafamda thamjage akoigi mari lenaba department singna taba su chano aigi anga amakak Kumbi da leiba new model English school da tamba anga amakak ayukti nongai nungsituda school adu ningaibadagi makokta soktuna hospital da lekhanaduna leire masi karigumba department singna mari lenaba authority singna kitang miyeng tabiyagadi yamna nungaijani haina thamjani da Hoi yamna nungaitaba paw haiba tare koigi aso apan yum kai koigi tara tatpa koigi uwa tekpa khutpasi natana koigi mi dabawa aso apan yaurokpase koigi yamna thajaningai oidaba haiba tare yamna nungaitaba phongdokjari Diamond Radio gi maikaidagisu aso apan yauribasing masida koigi mari leinabasingna ahenba miyeng thambidana koigi awa ana tarabasingda soidanamaki tengbangba oirasanu haiba wafam asi Diamond Radio gi maikaidagi thamjari atopa koigi leikaida thokiba aso ana akoi karamba school gi no koigi soen haibirise Kumbi da leiba new model English school haiba school sida tamba satrani madam aduga yam nungaitaba amana angangsi sopa khaknatana magi yum so mu khumtokpirawa ado angangse koigi chaurakna satra kaya mukki sangda sokpano ama khatang koigi sokpra aina tajabada madam angang ani madi khara serious oi hana haire aduga angang 10 mukki changdi soi hana tai madam minna makti urute aduga ai angang dubudi khara soi haiba sei baw tare yamna nungaitabani Diamond Radio gi maikaidagisu nungaitaba phongdokjari Thank you madam Hello Hello. Isagi ming leifam haibiu Madam phone tawjariba yapukagi lamjingmani madam. Ngasi pung 10 makhai lomgi matam adaida ngasi akoigi sitkiba nonglei nungsit tugi matangda pawdam khartang thamjage tawbani sir. Thambiu Madam akoigi matamdai sa leigena akoi yapuk santa bazarda satabani madam. Matamda ochi saktamji akoigi atya sina akoigi mure haraga akoigi
ꯃꯊꯧ ꯃꯔꯝ ꯈꯪꯗꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯠ ꯀꯩꯀꯩꯁꯦ ꯂꯩꯔ ꯄꯥꯏꯕꯗꯧꯅ ꯇꯧꯕ ꯃꯦꯗꯥꯝ ꯑꯗꯨꯒ ꯁꯣꯔꯣꯛꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯏꯐꯨꯜꯁꯤꯅ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤ ꯆꯠꯂꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯑꯃꯠꯇ ꯆꯠꯄ ꯉꯝꯗꯗꯅ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯆꯪꯁꯤꯜꯂꯒ ꯑꯩꯈꯣই ꯗꯨꯀꯥꯟꯒꯤ ꯑꯗꯒꯤ ꯁꯣꯔꯣꯛ ꯅꯥꯀꯟ ꯅꯥꯀꯟꯗ ꯐꯝꯃꯤꯕ ꯗꯨꯀꯥꯟꯁꯤꯡꯁꯤꯒꯤ ꯅꯥꯀꯟꯗ ꯆꯪꯁꯤꯜꯂꯒ ꯐꯝꯃꯒ ꯃꯅꯥꯛꯁꯤꯗ ꯐꯝꯗꯅ ꯄꯥꯛꯁꯟꯗꯅ ꯂꯩꯅꯕꯅꯤ ꯃꯦꯗꯥꯝ ꯑꯗꯨꯒ ꯂꯥꯛꯏꯕ ꯒꯥꯔꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯏꯐꯨꯜꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯨꯝꯗꯅ ꯄꯨꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯎꯅꯗ꯭ꯔꯕ ꯁꯛꯁꯦ ꯑꯃꯒ ꯎꯅꯗꯕꯗꯒꯤ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯠ ꯊꯥꯜꯂꯒ ꯒꯥꯔꯤ ꯃꯅꯨꯡꯗꯁꯨ ꯑꯩꯈꯣꯏ ꯃꯤꯡꯖꯦꯜꯁꯦ ꯆꯤꯡꯈꯠꯂꯒ ꯂꯣꯏꯅ ꯂꯩꯅꯕꯅꯤ ꯃꯦꯗꯥꯝ ꯑꯗꯨꯒ ꯁꯣꯔꯣꯛꯀꯤ ꯅꯥꯀꯟꯗ ꯐꯝꯃꯤꯕ ꯗꯨꯀꯥꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯇꯤꯟ ꯃꯅꯥꯁꯦ ꯑꯃ ꯑꯅꯤ ꯄꯥꯏꯊꯣꯛꯄ ꯑꯗꯒꯤ ꯈꯣꯠꯄ ꯈꯔ ꯑꯌꯥꯝꯕ ꯇꯧꯅꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯦꯛ ꯂꯩꯔꯤꯕ ꯌꯨꯝꯁꯤꯒꯤ ꯃꯅꯤꯡꯗ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃ ꯂꯩ ꯃꯥꯒꯤ ꯆꯥꯛꯁꯪꯁꯦ ꯂꯣꯏꯅ ꯍꯨꯟꯗꯣꯛꯄꯤꯈ꯭ꯔꯦ ꯑꯗꯒꯤ ꯑꯗꯨ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯥ ꯈꯔ ꯇꯦꯛꯄ ꯈꯔ ꯌꯥꯎꯅꯔꯦ ꯃꯦꯗꯥꯝ ꯑꯗꯨꯒ ꯌꯨꯝ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯁꯤꯡꯀꯥꯕꯅ ꯑꯃ ꯍꯧꯕꯗꯣ ꯃꯗꯨ ꯇꯨꯁꯟꯗꯅ ꯌꯨꯝ ꯑꯃ ꯐꯖꯅ ꯇꯦꯛꯑꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯨꯅ ꯑꯣꯏꯈꯤꯕ ꯑꯩꯈꯣꯏꯒꯤ ꯌꯥꯏꯔꯤꯄꯣꯛ ꯁꯥꯟꯇ ꯕꯖꯥꯔ ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕꯒꯤ ꯆꯥꯎꯔꯥꯛꯄ ꯄꯥꯎꯗꯝ ꯑꯃꯅꯤ ꯃꯦꯗꯥꯝ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯂꯝꯖꯤꯡꯕ ꯑꯩꯈꯣꯏꯅ ꯈꯪꯖꯔꯛꯄꯗ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯤꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯛ ꯈꯔ ꯈꯖꯤꯛꯇ ꯑꯗꯨꯝ ꯑꯃꯥ ꯑꯇꯥ ꯊꯣꯛꯑꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯔꯥꯎꯟꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯦ ꯁꯤꯟꯕ ꯊꯨꯡꯅꯗꯤ ꯁꯨꯃꯥꯏꯅ ꯑꯇꯦꯛ ꯑꯀꯥꯏꯁꯦ ꯊꯣꯛꯈꯤꯕ ꯊꯦꯡꯅꯖꯗ꯭ꯔꯤꯕ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯤꯅꯤꯠ ꯈꯔꯈꯛꯀꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯨꯅꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯤꯌꯥꯝꯒꯤ ꯄꯥꯎꯗꯝ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯈꯪꯕ ꯉꯝꯖꯩ ꯁꯣꯛꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯝꯖꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ Hello. Hello, madam. Tazari, Ming Leifam Haibiu. Bathi Makali Kaidagi. Haibiu, Kangabok Zagarom da Koigi Ngasigi, Nonglei Nuxit Lasina, Koigi, Ate Akai Kari Kari da Toan Bikrabage Habagi Matang da Paudambio. I call it Makali Kaidagi to do not among us hopefully like this in Kwan Gumba, the Mati Makaka. ꯑꯗꯣ ꯑꯩꯈꯣꯏ ꯏꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣꯗꯒꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯄꯤꯌꯨ ꯍꯣꯏ ꯑꯇꯩ ꯁꯣꯛꯄ ꯈꯣꯠꯄ ꯃꯌꯥꯝꯁꯤ ꯇꯥꯔꯒꯗꯤ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏꯒꯤ ꯈꯥꯡꯉꯕꯣꯛꯀꯤ ꯁꯥꯏꯠ ꯁꯣꯝꯗꯗꯤ ꯀꯥ ꯍꯦꯟꯅ ꯑꯃꯥꯡ ꯑꯇꯥꯗꯤ ꯊꯣꯛꯍꯧꯗ꯭ꯔꯦ ꯍꯥꯏꯕꯤꯕꯅꯤ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯇꯩ ꯑꯇꯣꯞꯄ ꯖꯒꯥꯁꯤꯡꯗ ꯑꯇꯦꯛ ꯑꯀꯥꯏ ꯊꯣꯛꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯅꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ Hello. Madam, I phone tꯧꯖꯔꯤꯕ ꯇꯤꯛꯆꯝ ꯃꯅꯤꯡꯆꯤꯡꯗꯒꯤ ꯃꯪꯂꯦꯝꯕꯤ. ꯍꯥꯏꯕꯤꯌꯨ. ꯉꯁꯤꯒꯤ ꯅꯣꯡꯁꯤꯁꯨꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯣꯝꯆꯥ ꯑꯃ ꯃꯥꯁꯨ ꯃꯄꯥꯝꯗ ꯆꯠꯂꯨꯕꯗ ꯂꯝꯍꯥꯡꯗ ꯁꯝꯕ꯭ꯔꯥꯝꯒ ꯆꯤꯡꯙꯥꯝꯒ ꯇꯥꯏꯅꯕ ꯇꯦꯛꯆꯝ ꯂꯥꯛꯄ ꯂꯝꯕꯤꯗ ꯂꯝꯍꯥꯡꯗ ꯑꯋꯥꯕ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯜꯂꯛꯄꯗ ꯌꯨꯝꯗꯁꯨ ꯃꯥꯅ ꯐꯤ ꯃꯣꯏꯗꯤ ꯌꯨꯝꯗꯨꯅ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯅꯍꯥꯟꯃꯨꯛꯀꯤ ꯅꯣꯡ ꯅꯨꯡꯁꯤꯠꯇꯨꯗꯁꯨ ꯍꯨꯝꯇꯣꯛꯑꯒ ꯑꯩꯈꯣꯏ ꯅꯨꯄꯥꯁꯨ ꯌꯨꯝꯗ ꯑꯝꯇ ꯂꯩꯅꯗꯗꯅ ꯅꯨꯄꯤ ꯃꯌꯥꯝ ꯆꯪꯗꯅ ꯄꯥꯈꯜ ꯑꯃ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯖꯕꯅꯦꯕ ꯑꯗꯨ ꯃꯥꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯥꯅ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯐꯤ ꯁꯥꯕꯒꯤ ꯄꯥꯈꯜ ꯃꯆꯥ ꯑꯃꯈꯛ ꯈꯟꯖꯕꯗꯣ ꯑꯗꯨꯁꯨ ꯍꯨꯝꯇꯣꯛꯄꯤꯔꯝꯗꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯦꯛꯇꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯂꯩꯇ ꯂꯥꯏꯔ ꯊꯤꯕ ꯆꯠꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯃꯦꯗꯥꯝ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕꯁꯤ ꯈꯛꯇꯔ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯇꯦꯛꯆꯝ ꯖꯒꯥ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯀꯥ ꯍꯦꯟꯅ ꯑꯃꯥꯡ ꯑꯇꯥꯗꯤ ꯊꯣꯛꯄꯒꯤ ꯄꯥꯎꯗꯤ ꯂꯩꯕꯤꯗꯕ꯭ꯔꯥ
ꯑꯣ ꯊꯣꯛꯑꯦ ꯆꯥꯛꯁꯪ ꯍꯨꯝꯗꯣꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯒꯤ ꯌꯦꯡꯒꯣꯟ ꯀꯩꯀꯩꯁꯨ ꯑꯌꯥꯝꯕꯅ ꯈꯔ ꯁꯣꯟꯕꯒꯩꯗꯤ ꯂꯣꯏ ꯍꯨꯟꯗꯣꯛꯑꯝꯃꯦ ꯊꯨꯗꯦꯛꯑꯝꯃꯦ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯏꯟꯗꯣꯝꯆꯥꯗꯨꯒꯤꯗꯤ ꯍꯥꯟꯅꯁꯨ ꯃꯌꯨꯝꯁꯦ ꯅꯥꯇꯩ ꯆꯥꯗꯔꯦ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯔꯦ ꯃꯔꯤ ꯂꯩꯅꯕꯁꯤꯡꯁꯤꯅ ꯑꯝꯇꯁꯨ ꯀꯩꯅꯣ ꯌꯦꯡꯁꯤꯟꯕꯤꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤꯗꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯗ ꯌꯦꯡꯕꯤꯔꯛꯀꯗ꯭ꯔꯥꯅ ꯇꯧꯖꯔꯛꯏꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯕꯁꯨ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯁꯨꯃꯥꯏꯅ ꯂꯝꯗꯝ ꯑꯃꯗ ꯏꯁꯥꯒꯤ ꯂꯩꯀꯥꯏ ꯑꯃꯗ ꯊꯣꯛꯄ ꯑꯋꯥ ꯑꯅꯥꯒꯤ ꯄꯥꯎꯗꯝ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯊꯣꯡꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯁꯤꯜꯂꯒ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ Hello. Hello. Good afternoon, madam. Good afternoon. Call tꯧꯕꯤꯔꯛꯂꯤꯕ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ. Madam, I Thawan Kiam Sipai Wamatavdi Boldroning madam. Koi Songi Sakisu asi Noenusna Tungiva Maduna Kenoto Giva Paldong Tamzagena Madam the Ponto madam. Tambiu. Madam, Akoi Songi Sakidi Toidona Madugi Toning the Vakai about Todosing the Tazet Remeda. Hoi. Aduga Koi electric line Koi wearing nothing but Waka Kitnatana. ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯌꯦꯡꯒꯣꯟꯒꯨꯝꯕ ꯑꯗꯒꯤ ꯂꯝꯍꯥꯡ ꯇꯨꯃꯥꯡꯗ ꯂꯩꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯥꯡꯄꯣꯛꯁꯪ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯗꯨꯝꯕꯗꯤ ꯑꯗꯨꯝ ꯈꯔꯗꯤ ꯍꯨꯟꯇꯣꯛꯑꯦ ꯑꯗꯨꯒ ꯌꯨꯝꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃꯥꯡ ꯑꯇꯥꯗꯤ ꯊꯣꯛꯍꯟꯗ꯭ꯔꯦ ꯃꯦꯗꯥꯝ ꯖꯒꯥ ꯖꯒꯥ ꯃꯐꯝ ꯀꯌꯥꯗꯤ ꯀꯣꯂꯔꯁꯤꯡꯅ ꯉꯁꯤꯒꯤ ꯊꯣꯟꯅꯤꯡꯗꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯇꯧꯔꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡ ꯃꯦꯗꯥꯝ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ ꯇꯁꯦꯡꯅ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯥꯎꯗꯝ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯁꯣꯝꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡꯗꯤ ꯊꯣꯛꯇ꯭ꯔꯦ ꯃꯦꯗꯥꯝ ꯍꯣꯏ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇꯥꯈ꯭ꯔꯤꯕꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯔ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯁꯣꯛꯑꯕ꯭ꯔꯥꯅ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯊꯧꯕꯥꯜꯂꯣꯝꯒꯤ ꯁꯥꯏꯠꯇꯗꯤ ꯀꯥ ꯍꯦꯟꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯗ꯭रे ꯍꯥꯏꯕꯤꯔꯛꯄꯅꯤ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯏꯁꯥꯒꯤ ꯂꯩꯀꯥꯏꯗ ꯑꯁꯤꯒꯨꯝꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯊꯣꯛꯍꯟꯈꯤꯗꯦ ꯑꯃꯥꯡ ꯑꯇꯥꯁꯦ ꯊꯣꯛꯍꯟꯈꯤꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯊꯣꯡꯗ ꯑꯆꯤꯟꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯇꯕꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯁꯤꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯜꯂꯣ Hello, good afternoon, madam. Good afternoon. Ming Leifam haibiyu. Phone tawjarami ba nongpok ingorok-tagi Tompisak, madam. Madam khoina ngasigi asigumba khudakki oiba mahausagi oiba nonglei nungsit amadi amang atagi pau thambirakpasi yam nungaijai madam. Ngasigi tasrama lawjaraga ꯑꯩꯈꯣꯏꯒꯤ ꯁꯣꯝꯗꯁꯨ ꯍꯥꯏꯔꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯤꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕ ꯑꯗꯨꯃꯛ ꯊꯦꯡꯅꯖꯩ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃꯈꯛꯀꯤ ꯔꯇꯟ ꯀꯨꯃꯥꯔ ꯀꯧꯕ ꯑꯉꯥꯡ ꯑꯃꯈꯛꯀꯤ ꯌꯨꯝ ꯍꯨꯟꯗꯣꯛꯈꯤ ꯂꯣꯏꯅꯅ ꯃꯥꯒꯤ ꯕꯣꯏꯂꯔ ꯐꯥꯔꯝ ꯇꯧꯖꯕ ꯌꯦꯟꯒꯤ ꯌꯦꯡꯒꯣꯟ ꯇꯪꯈꯥꯏꯒꯤ ꯆꯥꯡ ꯐꯨꯠ 100ꯒ ꯈꯔ ꯍꯦꯟꯅ ꯁꯥꯡꯕ ꯌꯦꯡꯒꯣꯟ ꯑꯃꯈꯛ ꯂꯩꯖꯩ ꯑꯗꯨꯕꯨ ꯃꯇꯦꯛ ꯈꯔ ꯐꯨꯠ 30ꯃꯨꯛꯀꯤ ꯆꯥꯡ ꯁꯥꯡꯕ ꯃꯇꯦꯛ ꯑꯃ ꯅꯣꯡ ꯅꯨꯡꯁꯤꯠꯇꯨꯅ ꯍꯨꯝꯗꯣꯛꯄꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯂꯩꯖꯔꯤꯕ ꯌꯨꯝ ꯃꯥꯡꯒꯣꯟ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯡꯒꯣꯟꯗꯨꯁꯨ ꯍꯨꯝꯗꯣꯛꯄꯤꯗꯨꯅ ꯃꯥꯒꯤ ꯄꯨꯈ꯭ꯔꯤ ꯐꯥꯔꯝ ꯇꯧꯕ ꯄꯨꯈ꯭ꯔꯤꯒꯤ ꯅꯥꯀꯟꯗ ꯄꯥꯏꯊꯣꯛꯑꯒ ꯄꯨꯔꯥ ꯄꯥꯏꯊꯣꯛꯑꯒ ꯍꯧꯖꯤꯛ ꯌꯨꯝꯊꯛꯁꯤ ꯄꯨꯔꯥ ꯑꯃꯠꯇ ꯈꯥꯛꯇꯗꯤ ꯃꯥꯡꯒꯣꯟꯒꯤ ꯁꯔꯨꯛꯈꯩꯁꯦ ꯑꯃꯠꯇ ꯈꯥꯛꯇꯗꯤ ꯍꯨꯝꯇꯣꯛꯑꯒ ꯐꯨꯠ 50-100ꯒꯤ ꯆꯥꯡ ꯍꯦꯟꯅ ꯂꯥꯞꯅ ꯍꯨꯝꯗꯣꯛꯑꯒ ꯄꯥꯏꯊꯣꯛꯑꯒ ꯊꯝꯕꯤꯔꯝꯃꯦ ꯍꯧꯖꯤꯛ ꯃꯗꯨꯒꯤꯗꯃꯛ ꯃꯥ ꯀꯟꯅ ꯑꯁꯤꯒꯨꯝꯕ ꯑꯃꯥꯡ ꯑꯇꯥꯁꯤ ꯃꯥꯌꯣꯛꯅꯗꯅ ꯁꯦꯝ ꯁꯥꯕꯁꯤ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯍꯥꯏꯕ ꯄꯥꯎꯁꯤ ꯔꯦꯗꯤꯑꯣ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯊꯣꯡꯗ ꯊꯝꯖꯅꯤꯡꯗꯅ ꯁꯨꯝ ꯇꯧꯖꯔꯛꯄꯅꯤ ꯃꯦꯗꯥꯝ ꯍꯥꯏꯔꯤꯕꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯑꯇꯣꯞꯄ ꯖꯒꯥꯁꯤꯡꯗꯗꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕꯒꯤ ꯄꯥꯎꯁꯤ ꯂꯩꯇꯕ꯭ꯔꯥ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯩꯒꯤ ꯑꯅꯛꯄ ꯖꯒꯥꯁꯤꯗ ꯊꯣꯏꯗꯣꯛꯄ ꯄꯥꯎꯗꯤ ꯑꯩ ꯐꯪꯖꯗ꯭ꯔꯦ ꯃꯦꯗꯥꯝ ꯑꯗꯨꯕꯨ ꯊꯣꯛꯑꯝꯕꯁꯨ ꯌꯥꯏ ꯑꯩꯅ ꯊꯤꯖꯔꯤꯕꯁꯤꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯄ ꯑꯦꯔꯤꯌꯥꯁꯤꯗ ꯏꯁꯥꯅ ꯎꯖꯕꯁꯤꯃꯛ ꯇꯧꯖꯔꯛꯄꯅꯤ ꯃꯦꯗꯥꯝ ꯊꯥꯒꯠꯆꯔꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯁꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ
Hello. ꯑꯣ Isagi ming leifam haibiyu. ꯀꯩꯅꯣ ꯀꯣꯡꯕ ꯕꯖꯥꯔꯗꯒꯤꯅꯦꯕ Mhm. ꯀꯩꯅꯣ ꯃꯁꯤꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯣꯡꯕ ꯕꯖꯥꯔ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯏꯁꯥꯃꯛꯁꯨ ꯆꯤꯟꯅ ꯏꯌꯥꯝꯕ ꯌꯥꯜꯂꯝꯗꯧꯔꯦ ꯑꯩ ꯕꯖꯥꯔꯗ ꯀꯩꯅꯣ ꯍꯥꯏꯐꯦꯠ ꯂꯥꯛꯄ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯨꯗ ꯀꯩꯅꯣ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕ ꯑꯩ ꯌꯨꯝ ꯁꯥꯖꯔꯤꯕ ꯑꯗꯣ ꯃꯣꯏꯒꯤ ꯀꯥꯡꯕꯨ ꯕꯔꯥꯁꯤꯗ ꯂꯩꯒꯦ ꯊꯣꯛꯆꯕꯗ ꯆꯤꯡ ꯄꯥꯏꯗꯅ ꯌꯥꯜꯂꯝꯗꯣ ꯈꯤꯇꯪ ꯉꯥꯏꯔꯦ ꯀꯣꯡꯕ ꯕꯖꯥꯔ ꯈꯤꯇꯪ ꯍꯥꯏꯖꯔꯛꯄ ꯅꯥꯗꯦꯕꯜ ꯂꯩꯀꯥꯏ ꯁ꯭ꯋꯥꯏꯁꯤꯗ Yamna nungaitaba haiba tare. ꯑꯗꯣ ꯃꯇꯦꯛ ꯈꯔꯁꯤꯗ ꯑꯗꯨꯝ ꯇꯤꯟ ꯍꯨꯝꯗꯣꯛꯄ ꯑꯗꯒꯤ ꯌꯨꯝ ꯈꯔ ꯀꯩ ꯈꯔ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯣꯏ ꯃꯇꯤꯛ ꯀꯩꯅꯣ ꯑꯋꯥꯡ ꯑꯋꯥꯡꯕ ꯕꯤꯜꯗꯤꯡ ꯄꯤꯛꯄꯗꯤ ꯊꯣꯛꯄ ꯀꯩꯗꯧꯗꯦ ꯑꯗꯨꯒ ꯇꯤꯟ ꯕꯥꯈꯟꯒꯨꯝꯕ ꯀꯔꯤꯒꯨꯝꯕꯗꯤ ꯑꯅꯝꯕ ꯂꯣꯏ ꯍꯨꯟꯗꯣꯛꯏ. Hoigi jagase hoigi Kongba Bazar haibibani ko. ꯀꯣꯡꯕ ꯀꯩꯅꯣ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏ. Hoi. Hoigi haiba som nakandadi hoigi ka hena ate akai thokpagi hoigi thongdoksidi taba leibibra. ꯀꯩꯅꯣ ꯑꯩꯁꯨ ꯊꯣꯡꯒꯥꯟ ꯀꯩꯅꯣꯃꯛꯇꯤ ꯊꯣꯛꯎꯗ꯭ꯔꯦ ꯑꯩꯒꯤ ꯖꯒꯥ ꯑꯩꯅ ꯊꯦꯡꯅꯖꯕ ꯖꯒꯥ ꯁ꯭ꯋꯥꯏꯒꯤ ꯈꯛꯇꯅꯤ ꯑꯩꯅ ꯊꯣꯡꯒꯥꯟ ꯀꯩꯅꯣ ꯇꯧꯕꯗꯤ ꯊꯣꯛꯆꯗ꯭ꯔꯤ ꯑꯩꯁꯨ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯁ꯭ꯋꯥꯏꯁꯤꯗ ꯃꯣꯏ ꯍꯨꯟꯗꯣꯛꯈꯤꯕ ꯁꯦꯝꯖꯤꯟ ꯁꯥꯖꯟꯕ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯌꯥꯎꯔꯤ. Thagasari thauram asida koigi saru yabiraktana awaba khara paudambiram base mari leinaba singna koigi miyeng changbiba oisanu haiba wafam Diamond Radio gi maikaidagi thamjari mathangi caller amada amu khudong sawa pijage. Hello. Hello. Taye. Ming leifam haibiyu. Ayo kaptagi naubi. Haibiyu ngasigi miyangi paudam haidna sandokjariba ngasi ayu khangauda sitkiba nonglai nungsit aduna koigi adomgi lekaida kari kari amanga ta thokhrabage haibagi matangda paudambiyu. ꯑꯩꯈꯣꯏ ꯁꯣꯝꯒꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯕꯨꯗꯤ ꯊꯣꯛꯇꯦ ꯑꯗꯨꯒ ꯏꯊꯥꯏ ꯕꯦꯔꯦꯖꯁꯤꯗ ꯈꯔ ꯌꯨꯝ ꯆꯥꯛꯁꯪꯒꯨꯝꯕ ꯇꯦꯛꯄ ꯈꯣꯠꯄ ꯂꯩꯕꯗꯣ ꯈꯔ ꯑꯗꯨꯃꯥꯏꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯒꯤ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤꯗ ꯁ꯭ꯀꯨꯜꯒꯤ ꯁ꯭ꯀꯨꯜꯒꯤ ꯕꯤꯜꯗꯤꯡ ꯇꯤꯟ ꯍꯨꯟꯗꯔꯛꯑꯒ ꯑꯉꯥꯡ ꯅꯨꯕꯤ ꯁꯣꯛꯑꯦ ꯍꯥꯏꯕꯗꯣ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ. ꯃꯣꯏꯗ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠꯇꯣ ꯑꯉꯥꯡ ꯅꯨꯕꯤ ꯁꯣꯛꯄꯗꯣ. Hoigi isagi lekaidadi ka hena amanga ta thokidre habibani aduga atoppada sokriba kui khudongthiba thokriba singjigi matangda nungaitaba phawbidana Diamond Radio da saru yabirakpani hainingai leitana thagatpa phongdokjari mathangi caller amada amu khudong sawa pijari. Hello. Ming leifam haibiyu. Hello. Ay kumbidagi. Kumbi bazardagi Susitra kawe. Haibiyu. Sige nonglai nungsit ko. Akhoi bazar area manungsida cinema lama pura ture. Akadana kai se kai sigi ayam loina paithokna ama ayam thokpa haitare. Aduna mari legaba sinni kitang changnaba changbinaba haijaba. Soidanamaki Diamond thongda ina kitang thongdoktabagi wani. Soidanamaki mari leinaba singna athuba matamda miyeng changbiba oirasanu haiba wafamse thamjage. Mathangi caller amada amu khudong sawa pijage.
Hello. Hello. Call tawbirakliba ming leifam haibiyu. Dopasibigi tumbisna. Mhm. Ngasi khangogna horkiba nong sing matangda karigum wafum kharagan thamingba. Mhm. Haibiyu. Apai topasi haiba kungang ngasida ngasi khangogna sitwa nong da yum khara amadi putama thangba punipu pakpa yen boiler ising amani loiba yen bon khara amaga yamna amanga ta thokna ngasi inong sida awa mayung ri haina pungkani. Mhm. Koigi haibiri se isagi oibirabra duga lekai oibirabra. Koi lekai mak am kungang sida da tokoting hai area se lebo mafam da thokane. Mhm. Koigi ayambana adum Hello. Tazari ayambana koigi lekai sida asigumba khudong jadabase thokpibra duga akhanna ama ani koigi khara simaina leibibra kamai tawi. Paktakna na tawbibra. Khram khe dum phajna thoe koi si kungang sida hai da re. Mhm. Yung khram kai yung ju din hundokpa mari yung ju leibu ya da bajum khayawre. Buwa ke ko pan. Tarang amanga ta hai da re khram kai dum thok jare hai da re. Tukung ju adu mari leina bring atum matam da mi ngapang tang bi da gari yam ngai jane na pungdok kening ba. Hoi hingnabagi dama koigi karbar amoina changsalliba koigi boiler loidana koi boiler se lising amuki chang hena loidana leiba mafam ase amang ata thoe haibase yam nuwaijade mase mari leinaba singna athuba matamda miyeng changbibo oisano haibase Diamond Radio gi maikaidagi thamjage. Thank you. All the best. Welcome. Mathangi caller amada khudong sa pijari. Hello. Hello. Ming leifam haibiyu. Sasi konang leire. Hero bazar sasi konang leire. Ming na pakpi. Haibiyu. Nasigi nolai nusitu da koi so keno si din si yam pai sopa. Adi chekwa lama so keno sopa. Pun jo nusitna kumdi bahai betar. Oi. Atau ni jam nungai tapi ngasi nolai nusiti kanmena. Hoi. Yamna kuiba natragasu kharadi kan khara haiba tare ko. Koigi nonglei nungsisina aduki mati koigi leiriba Diamond Radio na call liba jaga singsidagi koigi call tawbiraktana aduki mati amang ata thokre haiba sing asigi thorom asida call tawbiraktana saruk yabirakiba singina sakhini. Thagasari lekai gi asigum laba thaudok singda koigi mayam gi mihut sinbidana lekai gi oiba ate akai thokraba nonglei nungsit asigi matangda Diamond Radio gi thongda saru yabirakpase thagasari mathangi caller amada khudong sa pijage. Hello. Hello. Isagi ming leifam haibiyu. Phone tawega ai hero party dagi chelji. Haibiyu. Madam hoi harom site di ikbane silnori gi magi asokan ni ka yaw daga jo WhatsApp gumba WhatsApp pa karam ka yaw. Madam lena sumba awa ka kamu sing je koina prati oiba na nai sang kamu sing na sindiraga awa te mang mi thawam to biraga di samuk je horaga pati ang panggal bagi dia na sambil mata kamera sumba tang to biraga di kogi awana sing mateng sang hoi phara ke ai midang samda Soidana maki mari leinaba singna tabiraga ngasigi nonglei nungsit asida amang ata thokriba singse miyeng sangbiba oisano haiba wafam asisu Diamond Radio gi maikaidagi thamjari
ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ꯫ Hello. Hello. Phone deliver company chief license. Ma'am, how did you come out of Silicon University? So came at the Koi Samasida Kai of people and Natana Koi the Jerry Publican Bazaar in the security one. Koi Kaho my son like I have like come like I should make sure. Hi, Bill. That Anderigo Hotel. Koi famous Jamana, Hanakang Murang, Jamana, Sigi, Hotel Sima, Chico, Chana, Liberian, Nutrition. The Monkey Sinataran, Japanese, Magi, Pali, Neozic. Yamba, like some people said, I was in Magi, Jung Mangon, Jimazo, you can't know the Nutrition who took you with the key, the Kupali, Tema, Shenzhen, never can learn the Jerry of Music. I don't see it in a get Chungang Matona School, my son like I go to LP school. Primary team so Mangon is Roki, whom Tokibana announcing like them, but the Kurong Tiba told. Say, you know, Aigi, Yungri Tatan Awang Hagalaga, Tong Monday, Tong Jima, Nancy, Kazarakon, Kulkapun, Chitna, whom the Kanaudan, whom we announced to the Natasha. Anang Sopan the Yahodre, Anang Shirupaga, Yum, the Tanzania school gathering, a city mama. Although you don't know, you do the Tangal, you mama so, in case you know whom Toki with the Amanga Tate. ꯑꯩꯅ ꯈꯪꯖꯕ ꯈꯔꯁꯤ ꯅꯠꯇꯅ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯑꯗꯣ ꯑꯩꯗꯤ ꯑꯩꯒꯤ ꯑꯆꯤꯟꯕ ꯑꯃ ꯂꯩꯕꯗꯒꯤ ꯑꯩ ꯂꯧꯕꯨꯛ ꯀꯨꯝꯖꯔꯛꯑꯦ ꯂꯧꯕꯨꯛꯇ ꯀꯨꯝꯃꯛꯄꯗ ꯃꯄꯥꯟꯗ ꯍꯧꯕ ꯎꯄꯥꯜ ꯀꯌꯥ ꯑꯃꯁꯨ ꯇꯦꯛ ꯇꯦꯛꯇꯅ ꯇꯥꯔꯝꯕ ꯑꯩ ꯏꯃꯤꯠꯅ ꯎꯖꯔꯦ ꯁꯨꯝꯅ ꯁꯤꯒꯨꯝꯕ ꯅꯦꯆꯔꯅ ꯄꯤꯕ ꯑꯋꯥ ꯑꯅꯥꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯃꯥꯡꯍꯟ ꯇꯥꯍꯜꯂꯤꯕꯁꯤ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔꯁꯤꯡꯅꯁꯨ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯇꯣ ꯀꯌꯥ ꯑꯃ ꯀꯥꯞꯄꯒ ꯑꯩꯈꯣꯏ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯉꯁꯤꯐꯥꯎꯗ ꯃꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛ ꯐꯪꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕ ꯁꯔꯀꯥꯔꯁꯤꯅ ꯁꯤꯒꯨꯝꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯁꯤꯗ ꯔꯦꯗꯤꯑꯣꯁꯤ ꯇꯥꯕꯤꯔꯝꯃꯒꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯂꯤꯕ ꯂꯩꯀꯥꯏ ꯊꯣꯛꯄ ꯄꯟꯆꯥꯌꯠ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯄꯥꯎ ꯄꯤꯕꯤꯔꯒ ꯃꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯕꯁꯤ ꯑꯍꯥꯟꯕ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯂꯦꯛꯁꯟ ꯀꯣꯗ ꯀꯟꯗꯛ ꯂꯩ ꯍꯥꯏꯅ ꯃꯗꯨ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗ꯭ꯔꯒꯗꯤ ꯃꯗꯨ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯑꯃꯒ ꯊꯝꯖꯕ ꯂꯣꯏꯅꯅ ꯑꯩ ꯇꯦꯟꯁꯤꯟꯖꯔꯤ ꯊꯥꯒꯠꯆꯔꯤ ꯏꯁꯥꯒꯤ ꯂꯝꯗꯝ ꯂꯩꯀꯥꯏ ꯑꯃꯗ ꯊꯣꯛꯄ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯊꯣꯡꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯃꯤꯍꯨꯠ ꯁꯤꯜꯂꯒ ꯍꯥꯏꯕꯤꯔꯛꯄ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯅ ꯍꯥꯏꯔꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯊꯧꯕꯥꯜ ꯕꯣꯏꯖꯤꯡ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯃꯅꯤꯡꯗꯒꯤꯅꯤ ꯇꯃꯤꯖꯣꯔ ꯀꯧꯋꯦ ꯍꯥꯏꯕꯤꯌꯨ ꯑꯩ ꯉꯁꯤꯒꯤ ꯐꯣꯟꯁꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯋꯥꯔꯤ ꯁꯥꯕꯁꯦ ꯑꯩ ꯑꯍꯥꯟꯕꯒꯨꯝꯕꯅꯤꯗ ꯑꯗ ꯑꯩꯅ ꯁꯨꯝ ꯇꯥꯖꯕꯗ ꯋꯥꯔꯤꯗꯤ ꯃꯌꯥꯝ ꯁꯥꯟꯅꯔꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯥꯏꯕꯁꯦ ꯄ꯭ꯔꯀꯤꯇꯤꯒꯤ ꯈꯨꯠꯁꯦꯝ ꯅꯠꯇꯦꯕ ꯃꯁꯤꯗꯤ ꯈꯪꯍꯧꯗꯅ ꯑꯆꯥꯅ ꯂꯥꯛꯄꯅꯤ ꯅꯨꯡꯁꯤꯠꯁꯤ ꯑꯗꯨ ꯒꯣꯔꯃꯦꯟꯗ ꯁꯔꯀꯥꯔꯗ ꯁꯨꯝ ꯑꯩꯈꯣꯏꯅ ꯗꯤꯄꯦꯟ ꯇꯧꯕꯁꯤ ꯑꯩ ꯇꯥꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯕ ꯑꯗꯨꯒ ꯇꯧꯕꯇꯗꯤ ꯉꯁꯤ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯁꯤꯅꯀꯣ ꯊꯣꯏꯗꯣꯛꯄ ꯄ꯭ꯔꯖꯥꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕꯗ ꯁꯔꯨꯛ ꯀꯔꯤꯁꯨ ꯌꯥꯕꯤꯗꯗꯅꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯑꯗꯨꯅ ꯍꯟꯖꯤꯜ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯕꯅꯣ ꯃꯁꯤ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯄꯁꯤꯗꯤ ꯑꯩꯒꯤ ꯏꯁꯥꯅ ꯍꯥꯟꯅꯒꯨꯝꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯖꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯉꯣꯏ ꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯍꯣꯏ ꯑꯋꯥꯕ ꯇꯥꯔꯛꯑꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯇꯦꯡꯕꯥꯡꯕꯤꯕ ꯈꯖꯤꯛꯇꯪ ꯁꯥꯐꯅꯅꯕ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯍꯥꯏꯕꯁꯦ ꯑꯗꯨꯃꯛ ꯆꯠꯅꯗꯅ ꯂꯥꯛꯄꯅꯤ ꯃꯁꯤꯒꯤ ꯃꯔꯨꯝꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯁꯟꯗꯣꯛꯆꯕꯅꯤ ꯃꯤꯌꯥꯝꯒꯤ ꯄꯥꯎꯗꯝ ꯍꯥꯏꯗꯅ ꯉꯁꯤ ꯑꯌꯨꯛ ꯁꯤꯠꯈꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯝꯕ ꯖꯒꯥꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯊꯣꯛꯈ꯭ꯔꯕꯒꯦ ꯀꯔꯤ ꯑꯇꯦ ꯑꯀꯥꯏ ꯅꯪꯈ꯭ꯔꯕꯒꯦ ꯍꯥꯏꯕꯁꯤ ꯈꯪꯍꯟꯖꯔꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯅꯕ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯧꯔꯝ ꯑꯁꯤ ꯁꯟꯗꯣꯛꯆꯕꯅꯤ
ngasi miyam gi paudam haina sandokjari ba thorom asigi aroiba caller laukhasage. Phone tawjariba ai Tukapchingdagi Haisnam Kumar. Haibiu. Ngasigi nong nungsitsina Tukapchingsi gi electric wire aduga manak nakpada hauba nasik pambisingna loina tusillaga ai thabak ama sujaramani aduna ni kha kitang ware. Hoi. Tusillaga wire loina tatle electric post loina ture aduga yum chingshu khara hundokpa khara yaure Tukapchingi Mundum Mahadeva mamang swaida aduna masi amna anakpa tha thajadna horokpa nong sisina masigi Tukapchingsida kitang samasya khara thengnare masigi damo am nungaijade. Hoi, thagasari adomgi lekaida thokpa koigi nonglei nungsit lasina thoon kiba ate akai kudong thiba nangkraba singi matangda Diamond Radio gi thongda khajiktang paudam biramba hainingai leitana thagatpa phongdokjari. Awa ana tarba singda mari leinaba singna miyeng changbiduna koigi mateng pangbibo oirasanu haiba wafam ase Diamond Radio gi maikaidagi amuka hana thamjari. Ngasigi damaktadi ngasi ayuk sitkiba nonglei nungsitna adomgi lekaida kari kari amang ata thokkibage haibagi matangda sandokjariba miyamgi paudam hariba thorom ase loisinjari. Aroibada tabiriba singbo amuka hana Pusparani Laisramna khurumjari.